Atiyada Mars haiba planet asi Mangkhre Taibang miyo bagi wakalna lamba pangdaba maphambu leiramgadra. Wakalna lamba panglaba matungda mafam adu yaunanaba hotnabada thengnariba awaba singdugi nungaibadudani scientist kayana imung manung kairoi lekai kauthokduna mafam marang khangdaba miyoi amagum leinaribasi. Chatiba chahi yankai muksida miyoibana Mars haiba planet asi yamna kupna senaduna lagli. Masigidamak spacecraft kaya ama sijinnaduna Mars ta mamangai amadi hujik leiramba yaba thawai panba jibasing thigatli. Adubu sahi ani khudingi chayol ani mukti spacecraft sing asi e pau phaunawa ngamde. Masigi maramdi solar conjunction nani. Ngasi video asida solar conjunction haibasi karino haibadu puduna laksari. Loinana channel asibu nongna yengbiba oiragadi science ki oiba mapau kaya puduna laksage somgi support oina subscribe tawiramu miyam hupna khangminnanaba video asibu share tawiramu somgi mot leiragana comment pibiramu. Solar conjunction haibasi karino universe asida leiriba planet sing asi numit ki akoibada magi orbit ta ungduna koiduna lei. Masida Earth amadi Marsu yauribani. Chongtham naidana ungduna koiduna leiba asida matam ama yaurakani. Numitna planet anisigi marakta leirakpasu. Aikhoina ningtham thagi matamda numidangda mai hauduna mai yaiba matamda mai adugi nakal anida opposite ena phaminariba singadu mai du saukiba taragadi masak udaba yai. Adugumladana achauba maibul amagumlaba numitna Earth amadi Mars ki marakta leirakpana maram oiduna Earth lomdagi Mars uba phangloi amadi chap manana Mars lomdagi su Earth uba phangloi. Masini solar conjunction hairibasi. Chatiba chahi 2023 gi oina hairiba solar conjunction asi November tang 18 dagi November 15 phawbada thokle. Matam asida Mars na numitta 2 degrees ki manungda laikhigani. Solar conjunction tholgai matam asida malem asidagi space ta lairiba aircraft kayada e pau phaunaba pakna ngamde. Masi radio transmission da numit ki interference leibanani. Aduna NASA amadi yamna nauna China gi CNSA na matam asida section thorang kaya ama paikhatli. Soidana tawdaba yadaba thorang ama hairagadi khuchu khulai kaya ama mai muthatuna haibadi power off tawduna thamgani. NASA gi oinadi Jet Propulsion Laboratory da leiba mission controller singna khulai mayam ama mai muthatlabasu khulai kharadi data collection amadi storage adumak tawi. Hairiba data sing asisu prithvi romda Earth romda tharakpa lepte data khara natraga ayambadi mangkigani khangna tangai phadana adumak tharakpa tai. Space lomdagi Earth lomda tharakpagi wani Earth lomdagi space lomda haibadi Mars lomdadi anoba instruction amata thaba yade. Aduna solar conjunction leirani hairabadi chayol anigi instruction sing engineer singna spacecraft to da mangjona haiki thaki. Masi araiba madinate maramdi chayol ani haibasi yamna sangkhraba matamni. Mars mission singda miyoibana thadariba matam thabak amadi sel mayam asi chayol ani asida pulap mangkibasu yaribanina yamna chekshindaba yade. Hojikti anoba technology kaya thorokpaga loinana autopilot technology sijinaduna spacecraft sing asi engineer singna yamna laina senabadi ngamle. Adubu spacecraft sing asigi chayol anigi instruction sembasidi araiba thabakti oidri. Chahi ani khudingi lakadoriba solar conjunction asida anoba wakal haibadi idea puthoktuna spacecraft sing asi asoi angam yahundaba haibasida iramdam asida leiriba naha oiriba kayanasu mateng panglakpa yari. Science ta thawai yauna lairik laisu tamliba mahiroi singsina engineer singsina hairiba mission sing asida nongma yaukhiduna taibang miyoibagi tawba ngamdaba leite haibadu uthoksi. Aikhoigi atiyada mangkhraba Mars na halakpa matamda
नुमितकी अतोप्पा नाकलदा करी करी ई पाउ लेरी हाइबदुसु ngaiminnasi loinana hairiba matam adu phawbada irandam asigi yelhomi singna matam amada spacecraft sing asigi chief controller oinanaba kanna honaminasi thagatchari